Sabagi Mikhal gi notification thokre ba pausi neuza pausi ga mari lenna khoi gi state asigidi kana na mirep oi ga dori haiba du di chapchana di khangdre du bo ningphung ngangna bada BJP ga oina di hana gi ex chief minister N Biren se oina na bagi wafam ma hek panaba ningphung ngangna bada su yaure sa maroina karamba mihut ka di thara ga di hena kano phaba oi gani haiba wafam du ni laksani wafam je kari thambini hoi akoi gi political gi oiba aragi party sing gi oiba agoi khenaba magi tongan ma keno sing do magi ideology natragana magi interest to tongan thamakanda ko hoi state as a whole agoi state stegi center da chatkadori ba adugumba mihutche masi kanama mine hena phagadage habasi sigi matang sida yamna priority oiba adum kenoma akoi punamakta concern oi from thoi haina akoi su khali hoi adum mamang da akoi gi han na leikiba adugumba keno singi parliamentarian singi marakta akoi congress party dagi akoi outer amasung inner parliamentary constituency gi mi hotoina sakhiba ani makshi akoi hauji ki oiba parliament sida lok sabha da haitare ko hoi moisi yamna akoi singthani ngai oiba performance hauji siksu piri ko hoi amakoi india gi adugumba mp mayamdi manungda lok sabha gi mp 543 hai tare ne ko adugi manungda akoi state sitagi adumba mp ni habata akoi pungning da sauthok saba phauba phauningai oiba adumba makhalgi tangkakta moi performance piri hai tare ko ada akoi gi rai sabha gi mp ju mamangda akoi gi ningthau lesemba sana jauba si akoi rai sabha gi member oina nebiram mani ada masi akoi yamna mangonda akoi gi manipur gi adugumba matama madan ningkha tamna lejaramba iripa haitare sigi iningthau panbiram basing adugi magi legacy amo oibagi mangonda akoi gi mai thamoida yamna patriotic oiba yamna manipur gi oina yamna ka hena khanba mangonda patriotic oiba wakal khara leibanina kaigoma thaba kharadi torokani haina akoina mayamna thajaba thamnagi bani kanagumba kharana budi matamduda rai sabai mp chatpa taragana ningthau thado ningthau oi taragana rai sabai mp chatkanu haibna singba akoi debate su leiki ado aikoi makti akoi ningthauna rai sabai mp oina chatpase sana gi mathakta tampa thinbagumani haina akoi sumaina akoi observation pijaraga lerakhi adubu ining thauna rai sabai mp oi biri gai matamda akoina phajaba ma wahang kya ma akoi thangaki regi phajaba keno me ama mangonda ma phajana akoi pusap toraki adugumba pot me ama urakhi adubu matamgi matugina magi matam loisalaktana hujik amuk nauna rai sabagi mp gi election gi matam notification thokpai tangkak lai ana state sida akoi sahi nipan dom chief minister oina akoi leibiramaba adu yamna akoi gi singthani ngai oiba adugumba performance ke state sida pagat piramaba ko adu haujiki laiba kaino sina maram oira kanda tholaiba 2023 dagi tholaiba violence asina maram oira kanda state sida violence masi loisanba ngamdaba nomoi pai bagi tangkakta yauna misi mina thokpa yung kai kya mang tak pasi violence ki tangkama akoi wildfire oina sandoraki na masi loisanba ngamdaba duna tam sanga loisanba ngamdana sum lakpadana maram oira pa aduga party manungda adugi apemna pendaba khar leinarakpaga mari leinana akoi masi chief minister phamdagi resign tawhan ge bani ado masu manipur ge politics ta yamna achouba mapham kan laga leiriba ado ba miyoy amani ana hauji ki hang ga leire iba rai sabha gi sitsida masi mabu masigi mapham je piraga akoi center amasung state ani ge marakta akoi leiriba keno se breeze mana oiraga akoi leiriba hauji ki state sina mayok nariba samasya sing haiba tare ko koi maru aina loisandana leriba violence ki
ꯏꯁꯨꯁꯤꯡ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯅꯧꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯊꯣꯔꯛꯏꯕ ꯁꯤꯒꯤ ꯃꯌꯥꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯏꯗꯤ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯐꯥꯎꯅꯔꯤꯕ ꯑꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯟꯅꯗꯕꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯖ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯀꯤ ꯏꯁꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯗ꯭ꯔꯒꯀꯤ ꯃꯦꯅꯥꯟꯁꯀꯤ ꯏꯁꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯏꯁꯨꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠꯀꯤ ꯏꯁꯨꯕꯨ ꯑꯣꯏꯔో ꯁ꯭ꯇꯦꯠꯁꯤꯒꯤ ꯐ꯭ꯌꯨꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡꯕꯨ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯥꯎ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦ ꯃꯁꯤꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯃꯤꯅꯤꯁꯤ ꯄꯤꯔꯒ ꯃꯥꯕꯨ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯥꯗ ꯊꯝꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯕꯤ ꯖꯦ ꯄꯤꯅ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯗꯨꯝ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗ ꯍꯥꯏꯔꯤꯕ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅꯕꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔꯒ ꯑꯣꯏꯅ ꯂꯩꯕꯤꯔꯒꯗꯤ ꯃꯗꯨ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯐꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯃꯁꯤꯗꯒꯤ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯦ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠ